Gaming kan Johnny kata khilabam ko ningthokong wana matu dagini ado aigi ipuroi ba se January gi date 27 da laikhidre ipuroi ba warekpam ibomsa ko mahaki apokpa mapa warekpam khungdompi apokpa warekpam bilasni moi masnau piba manga pui piba mangai manungda mahangna ahum subani piba dana yaima ado sarkar gi miyeng daidi ngasi ipuroi bana sarkhiba date 27 haiba numisidagi ngasi fawda sahi phajila kadore sarkari site gi kari gomem ta phangde means haibadi aina paisa pamu bai wafam kaisu leite tawbadabu hongba chawwa si mayangi damakta kathokraban mayangi damakta charkhiba sinphamni haibase mapuroibi nupi ai hangnasu haraujai penjai adubu mahak laibak thiba thawdo madagi bankar ni kharak kholabadagi hak laikhidre laikhidaba numitusu mahak ai ga wari sanarami asi tawi kholi aduga date 27 hek numisidagi ngasi December gi date sujila phawda sarkar gi miyeng dei kari gumba wafamam da leite kari go sem da wakalui sem na mahak di hoi mahak sarkar gi numini amma pai ko numini impai ne sarkar gi thabak tawba mi di lan changbe yade asimak information pibi rakhib da bari ai kari go memda sarkar sa ta ni gi de ngasi phawda sarkar na bifam thokpa magi benefit phangpham thokpa po hanna phujengide adubu aidi mahaki mapuroibi oibanena aigi ipuroibegi thabukti tawde yadabanena e mahaki ngamjaba tawgadabudusu mayamna athawbani hana lawbigre athawbani haraga hongwa sawba mayamna cheng thoiding alu hawai khara piragana mahaki nupisibu apenma oigada adubu aidi penthoi adubu isagi da maktane mayangi da maktane ipuroibdu chatkre adubu ngasi mahangna phangjari ba sarkar gi numini mahak phamasa ma tawjame veterinary department da ado ai sarkar side gi lupa lakh tara piu lakh manga piu lakh ahum piu haiba ni gi de adubu lupa lakh tara duna akhoi miyoi ba imam sa akhoi gi punsi hingba ngamgadra adubu paisa pamde mahangna phangjagi ba numini sarkar gi pham du pibiu haiba matamda semna mana tabi gi de adubu ai di maning han gi ba su laite sali adubu mahak training ama masam sasarami training do isa jokpa ngamna bai damak da ai training do ai chenjaba matam da kari hai e hong masawa noi gi da ka kaim laite bunker ning khai da legi da banena department athauba chingde harakhi da ba harak padagi ai maning hanjagi kari no akhoi na sidal balak da dun akhoi punsi hingba ngam gadro mayam si bo nupi ne akhoi se nupi ne thoga ga mana akhoi phi phajabam da chera sakani e ma du si ta hobani adai khitang ama salani miyama ga wari sanagani nupi akhoi gi sinbam sibu karino thoga salani wa ngangani ma du ta hore nupi akhoi gi phajafam laitre akhoi di lupa lakh tara du su pamjade isa se karam na kari tawraga isa semgani sarkai sate gi meng sahang ningi ai gi damakta di ai ipuroi gi phamdo nijage enemis ai gi leiriba ai inaw nupa ai gi itai ai gi ipuroi gi dain hanes do pihan biu han ai mayam da khumja